Maruiba Pau Kendra Miyam ki thabak tawba ngamdre hairaduna Hairo Kendra ki AMALA Dr. T.S. Rajeshyam advisor to CM ki post ki resign tawkhre Chief Minister N. Biren amadi Union MOS Dr. R.K. Ranjan yauna luchingba kayana lamdam asigi miyamda chairawagi yaifa pauzil pirakli April ki tang tara humdoi athoba singi numit Imphal ki thangoi banda leiba chairaw chingda leiba athoba singi khubam da pangthoktuna laikhidraba PLA gi kedar mapan bu ikai khumna khre Thangoi ban chairaw chingda athoba singi khubam da leisu katuna thorom pangthoklingai chairakta khanghaudana lamai chaklakpada miyam mi paina khre Nambul Turel yauna tongan ba mafumda mi udringai da fata haudi langthokna ba hotna ramba mioi taru police na fagatuna warakre Amari VDF personnel ani miyam digi sel khaiba amasung drug losen duna thambagi maralda Senapati District Superintendent of Police na thabak tagi terminate tawkhre Kurumzari IS News mining tabiri ba khwai puna makpu taram loksari COVID-19 dagi ngakthokna na ba khultoin hambiu hand sanitizer sizinabiu mask upiu fitaru ki distance thambiu yari ba makai vaccine do suna kapthokpiu saksin bana puna maki yai fabani hauzik pau sandokna pizari Hauzik lengak pairiba BJP gi anirak subata masida Chief Minister N. Biren gi advisor oina hapkiba Hairo Kendra gi MLA Dr. T.S. Rajeshyam ngasi advisor to CM gi thaugai dagi resign tawkhre sahi asigi January gi tang amadagi thawpuduna lakhiba MLA T.S. Rajeshyam na thadorokpa video amada haukiba numit kharani gi mamangdagi mahaki wakhal charangna lakli haina phongdorakle mahakna phongdoropagi matungina Chief Minister gi advisor amani haiduna leiraga leibak miyam gi damak thabak kaya pangthokpa amadi tawba ngamdana leiri Kendra gi miyoi kya na CM gi advisor ni hairaga Hairo Kendra yengsindabagi wakat amadi Kendra asigi hana lenga ki thabak tawramba ahal laman kaya gi pension pithok tabagi wakat kya toina lakli lamdam asida sel kya changna Miss Feminana chingba achauba thoram kaya pangthokliba asisu adumak pangthokpiu adumoinamak ahal oiraba thabak tagi potharaba singi pension su lengak na pithok na bhotna biu haina ahal laman Singnamyam gi mihut amani khalaga hairakle adumoinamak Chief Minister gi advisor amani hairabasu power amata leitaba maramna karisu tawba ngamdana leiri hairiba singasi yengluraga lakliba Lok Sabha gi mikhalda amadi maruoina Kendra gi saukhat thorang gi maigaida mai onsinba ngamnaba pham ase thadopani hairi Resignation letter gi copy ama Chief Minister da yohon khibaga loinana copy amana Chief Minister gi WhatsApp ta thakre hairi Sarkar mayam sewa torom kana koi pangto pangdo jam war khole yam to ina highway nisai ne sukain to sungam da as advisor to CM adu advisor ki post da kaim to so power from leita ba adu ai nahan si April tarik amada Manipuri Chief Secretary Dr. Rajesh Kumar da mapan makada ai tel nuai na telephone to ro mo na hang advisor to CM suma na mina tongan wahang kya ma hang khum sungam de Manipuri issue mayam su thokung lai re issue mayam so sir advisor amana CC to yo CC ai bi kari da ro gen wahang ko lo ko le bisra Oina alaman singi pension piba ngamdawa Kendra gi manungda lami thong sema ngamdawa asi mayam si lerakanda ai masi advisor oibisi ai ngasi lagi tokshirage aduga ai Kendra da focus tawjaraga aduga tongan ba worker mayam tanara kanda Kendra manungna lakador Lok Sabha election si oina focus tawjarage haidna moral ground da mayam nuai da pin da mayam se advisor mo oiraga di engon yam nuai da ba ma power da ngasi se advisor da resign tawjarage haina ai resignation so honorable Chief Minister submit tawba thadagre aduga ai WhatsApp to so copy ma siem thagachagre adu da mutai mayam nung sin than thamjage taw
Hayeng pangthok nagadawri ba chairau ba thorong ga mari lenina Chief Minister N Biren Nalamdam asigi miyamda yafa pausal pirakli Ishwar gi mafam da ngamjaba polum katuna imung manung gi miyoi sing puna saklen chaminaraba matung ningol oibi singna mabung makpa apokpa amadi makhura na chingba sing da ngamjaba khudol tamduna miyamna lagliba chahi asida thengna gadaba apanba khurau thang khudingmak mayuk naduna mai pak na bagidamak sing kanari loinana numidang wairang gi matam thabal songduna nungai phongdoknari ngase Manipur gi lingjel manaba amata oiba ecology madi economy da singnarakliba kaya asi yauna chairauba numit ka mari leinana miyamna sing kabada lamdamasigi awa ana amadi khurau thang khudingmak maithiba piba ngamba oirasanu haina CM na mahaki pausel da hairi Hayeng pangthok ka dori ba sajibu chairau ba thoranga mari lenana Lok Sabha gi MP Dr RK Ranjanna lamdamasigi miyamda yafa pausal pirakli Hayeng gi numit asi maitai gi chairau ba thoram pangthok pa loinana Christian lining chatpa singi su Good Friday amadi Islam lining chatpa singina chakhen tha Ramadan gi kun marini suba numit oiba ga loinana malem gi leiba kaya gi marakta masa masa gi oiba nat gi oiba thoram kaya pangthok pa loinana anau chahi hauba gi thoram pangthok nari hairiba numit asina lakpada lamdamasida punna khundaminari ba irecha khudingna harau Minarasi Haina Union MOS Dr RK Ranjan Pausel Lakli Manipuri akhoi hakta natana Bharat pumbada lairiba tongan mongpom da Baisakhi aduga Assam dana Rangoli Bihu aduga Myanmar dana Burma dana Maha Thangjian aidi water festival tongdana Allaman singbu irujabiba anouba phirol thonbiba asina singba singse akhoi lamdam asida tawi aduga loinana Thailand da su hairiba numit asida Songkran haidana Thai gi kingdom gi New Year's Day tawi asigu Malem gi mapung oiba mafam singda sanskriti gi oiba thoram pangthokna lakpa chairau ba sida ngasi Manipur da leibireba ireisa Israel nau kudingmak numit asigi yaifaraba numit asida thokliba thokdok wa thok afaba mayam singase masigi damukta miyam da hakna kokno na afaba yaw paujel pijari doinana khoi malem sida ingna sikna miyam punamaki malem da leiba bipum kudingmaki dharma gi oiba lining laisol gi oiba asigumba for Paujel as a Miyamda, Pizari, Lamdama Sigi, Iresa Sinasu, Tongan ba Purupsa Singi, lining like Shona Sega Sigi, Asigum Batsera, Bonumit Asida Ikoina, Ikai Kuna, Utpagaloin and Ikoi Puna Harauta, Aminasi, Hydramayang, from the Kurum Jari. Mahut Minister Yumnam Kemjana so hayeng pangthok ka dawriba chairau ba kumhai ga mari leinana miyamda maruina maitai phurupta yafa pausal pirakli lagliba kumhai asiga iroinana khundaminare ba miyam marakta nungsi sanaba ingtapa amadi saukhatpa purakpa oirasanu haina pausal pirakli Chahi khudingi pangthoktuna lagliba April 12 athauba singi numit ngase Imphal gi thangoi bandale ba charau chingda leiba athauba singi kubam da pangthokre thauramadu da Manipur gi chingamadi tamgi tongan ba mafam da khundari ba phurup kaya gi miyo kyana kumja ing soklising amaga chamapan marifuni thogi kodom pokpi gi firing incident ta leikhijraba aina thingkraba lalhaulup RPF PLA gi kedar mapan da ikai khunu utpaga loinana hekat lekat tamkhe Manipur High Court na thokpa order amana athauba singi khuba masjida ngasi ayu pung 6 tagi nungchil pung 5 fauba haikat lekat tambagi ayaba pike pamdaba thodok sing thoktana bagidama Imphal West ki SP yauna yamla police personnel singna mafamadu ngak senkhe loinana haikat lekat tamba lakhiba myoy khudingmak verification tawkhi haikat lekat tambagi thoromasiga mari leinana chairau singi mathak amadi makhada medical camp pangthokhe haiba camp aduda Jenims Ras Medicity Imphal West ki CMO amadi Indian Red Cross Society ki team singna saruk yakhe thoromasiga mari leinana kumja ing solisi maga chamapan marifuni thogi kodom pukpi ki firing incident lekhidraba khundrakpam Rajendro gi masannupi khundrakpam medhana paumi singa unabada haikat lekat tamba lakliba miyam bu thagat wahai phongdorakle Sahi kuding ke hekat lekat tam dana koi petitioner mapan na tauraga high court ta tharaga sahi kuding ke hekat lekat tam bado handak sahi ki su oina koi na high court na ya ba pibiraga covid ki marks upaga koi myam se protocol dumanga o hairaga high court na pibi bagi matung ina koi ngasi su hekat lekat tam dana laksari imong manungi mioi sina lakpiri ba halaman raja puna makpu awana atat kham leitana puna ma aki khang leitana leikat palak pio leista lakpiri ba media myam adagi makha da medical team myam red cross ki
ह्यूमन वेस्ट की लापीरीब मयाम होम की डिपार्टमेंट की मयाम सोय अंगाम यावदना लोइब बोक्तंग अखोई ngapi senbiraga akhoi protocol nga aga akhoi gi petitioner side tagi akhoi myam laikat pase soy ngam yaudana chahi khudingi hena katpa lakpina ba mayam da ningsingjari PLA gi headquarter tactical command su ngasi April gi tang 16 athoba singi numit pangthoktuna laikhidraba lup ki athoba mapan gi mafamda laisu katuna ikai khunub utkhi hairi ngasi thangoi ban cherau chingda athoba singi khubam da laisu kaduna ikai khumnaba gi thorom pangthoklingai chairakta khanghaudana lamai chaklakpadagi miyam mi paina khre adum oinamak mafam adu da leiba leikol amada water supplier ama ising thaba lakwa tanja oibana mai muthatpada chauna mateng pangkhre ngasi gi thorom adu gi damak laikhiba police personnel red cross society gi myoising yauna mai muthatpada mateng pangkhe lamai adu nungthilpung amarom taba matamda muthatpa ngamkhe mafam adu da mai muthatpada mateng oina ba fire service ki team ama susangsilakhi hairi Marak asida April 16 athoba singi numit ka mari leinana ngasi numidang tongan pa mafam kyanda aina thingkraba RPF PLA gi athoba singi mafamda maira katuna ikai khunaba utkre Lengak na Imphal City Luna na thamnana pandamda makhal makha kaya gi thorang paikhatuna hotnarabaso Imphal manung amadi masigi manak nakpada leiba mioi kana lambida masa masa gi imung dagi fatta haudi kaya langthokpa thingnari fatta haudi hundokpa thorakpa mioi taruk police na fagatuna warakre tha sigi 13 da pangthokhiba maidingu nar singha lekidabagi thauramda wa ngangladuna ayuk anganba amadi numidang athengbada mi udraba matamda Imphal gi lambi sorokta fatta haudi langthokpa sing fagatnaba chief minister na khangan khraba matung police na thabak lokhatpa Imphal Police Station ki OC and Ingosana lusing bakangbu mana Imphal ge sakyeng mingsel oriba nambul turel yauna tongan ba mafamda mi ujringai da fatta haudi langthokna honramba mioi taruk adu fagatuna warakhibani police na fagalaba mioi taruk adudi thangoiban hizam lekai dagi kangabam nikhil mangang thangoiban lorung pure lekai dagi haurongbam dayananda singh babu para dagi roland soibam Moirangkhom Janmasthan dagi Kangabam Sailia Singh amadi Thangoiban Hizam Dewa Lekai dagi Thongam Ellen Maitaini hairi Nambul Turel amadi Imphal City Buluna na thamnanabagi damak Imphal West District Police na fatta haudi langthokpa sing fagatpagi thabak makhatana paikhakhigani haina phongdorakpaga loinana miyam nasu lamdam asti Buluna na thamnanaba honabada sarugyamina si hairi Dang paru yaar. Hey, ani mo paru. Kaya am yang ye to post ke baad dito. Chalo gari da bro. Village Defense Force VDF personnel ani miyamdagi sel khaiba amasung drug losenduna thambagi maralda Senapati District Superintendent of Police na thabakdagi terminate tawkraba VDF number 10046 Hai Solomon apokpa hingba danseri amasung VDF number 10370 Mohan Kumar Bista apokpa Man Bahadur Bista asi Hengbung Police Outpost Senapati da posting tabani
United Committee Manipur UCM na hayeng pangthokadoriba Maitai Hindu singi Sajibu Jairaubana lakpada miyamda yafa paujal pirakle dharma zat kusu khenaba leitaba asau pisak naidaba magi aigi khaidaba kanglup phuruk khudingmak nungsi sanaba khenaba leitaba amata oibagi wakhalna iramda Manipur gi apunbagi saktambu purna ngakminarasi haina UCM na paujal lakle Mathang tha megitang amada pangthokadoriba All Manipur Working Journalists Union AMJU nauna thaupugadaba sing khananabagi mikhal asigidamak Maihobam Rakesh bu returning officer oina khankhre AMJU president amasung standing committee ge member nipan khannabagi mikhal asigidamak ngasi election committee gi oiba mifam ama pangthoktuna Rakesh Naurembu RO oina khankhibani haina A Balkrishna Sharma chairman election committee na khuyek piduna thadorokpa serol amada hairi Khuzairok amasung Lairok Turelgi ising amadi yumda lainariba guhagi ising chahi kharagi matungda kangkhiduna ising phanglaktaba yai hairi ngasi Moreda leiba press ki team amasung PHED official singa More town dagi kilometer 5 muk chatlaga leiba Khuzairok Turel khongnungda dam saduna leiriba mafam hakthengna satuna yangsinkhre khongsada tuda Khuzairok Turel khongnungda ising chada Marifutraga Nipan Kangba amasung nalagi isinga manana ising pikna chenba thengnarakhe amaromda More town manungda leiriba praja singdi Khuzairok Turel khongnunggi ising kangbana maramoiraga totigi ising mapung phana tharakpa ngamdabani haiba khangwa ngamle More gi PHCD department gi official amana press ta phongdorakhibada Technopal district More subdivision gi manungda leiba chingi praja singna uwayan thatpa lamai thabagi thabak leptaba taragadi chahi kharagi matung Isingi awaba kaya mayoknabadi lairadana ising sungphang phanglaktaba yai haiba wafang khangjinba fai taibang mioi ba haiba aikhoi khaktanatana sa san fawa ising yaudana hingba ngamde haibadu kawloidabani chingda uwa koklakpa maramna hojik sabagi changsu nongmagi leptana hengalaklibani Manipur lenga khaktada inthokpa susumdabara khanjai haina makhatana phongdorakhe State asida leiriba mahi masing hairaba naha singna lengakna pirakpa scheme sing adu tangaibagi mahuta aikhoi isa na so angama thakta hona jaba mathau tai haina Manipur Society for Skill Development ki mission director LN Kasung IAS na phongdokre wafamasi India ki Ministry of Skill Development and Entrepreneurship ki mityeng makhada Deputy Commissioner Office Technopal na sinduna District Skill Committee Technopal na Machi subdivision ki Kanemran Village Community Hall ngasi pangthokiba District Skill Melada athoi mithunglen gi warol piraduna Mission Director LN Kasung na phongdokhibani mahi masing hairaba naha singda skill development ki matangda awareness piba amadi tongan ba central amasung state ki makhada leiba scheme singda training chaning ba sing khanba amadi enrollment taunabagi matangda pangthokpa mela hawdopagi thoromda Technopal gi Deputy Commissioner Ranjan Yumnamna thoromapu amasung Manipur State Rural Livelihood Mission ge Chief Operating Officer Skill Kundrak Bambobina akhanaba mithung oina saruk yakhi ngi matungin akoise skill ta howdrabadi we will be left behind and we will be knocked out from this competition therefore skilling is very essential to make us relevant and also to be future ready akoina larik tam howraga employment or thabak phangdabagi awaba si leirabadi akoi masa na especially the students must think that something is lacking in me something is missing in me therefore realizing this shortcoming we have to take up some skill oriented which will make you market relevant Kanglei Park Students Association KSA gi President Sukham Vidyanandana mayatang balogduna ngasi khoyathong da leba KSA gi head office da KSA Mayalambi Journal Council gi nongna thopuna na basing khankhre Mayalambi Journal Council gi nongna thopuna na bakhallaba miut sing adudi advisor da Yusuf Fisabam President da Huidrom Rahul Vice President da Khuyan Them Naresh Secretary General da Khuyan Them Robert Secretary Finance da Aslam Bogi Secretary HRD da Nongmai Kapam Sukar Secretary Publicity da Maibam Manisandra Secretary Cultural and Women's Affairs da Daviska Asangbam Joint Secretary da Says Afaula Amadi Deputy Secretary da Thokchom Lanchonbam ne Journal Council asigi executive members sing da Urengbam Lankhombi Mohammed Lankhom
Haisnam Bobby Chandra, Jackson Toksom, Moirangtem Roni, Lystrom Isanamadi, SS Gazitani Haina, KSA Head Office Secretary Publicity, Postangbam Ranjan, Tadro Pasero Lamada Kangalagli. Lamdam asida leiriba miyoi na chanjakta mipal tangdana ba madi subanomba gi haina biyama thamnase haibagi wakhalonda ngasi All Manipur United Clubs Organization amuko amadi All Manipur United Fish Farmer Association amufaga khusamnaraga laikagi pukri kiyada nga masa thadabagi thabak chathakre thoramasiga mari leinana amuko gi President PS Nando Luwang na paumi singda phongdorakpa da lamdam asibu chanjakta mipal tangdana bagi pandamda amuko na lisang sitna Mari Lainaba Organization Amadi Sinmi Singa Kusamnaduna Tabakaya Paikhatle, Haukiba Chahigi September Thada, Lamdam Masida Ladiba Community Pon, Chamaga Kunda, Ngamacha Sing, Humpudra Dagina, Marifu Muktadake, Amuko Amadi Amufaga Kusamnaraga, Iram Damasida Ngamarang Kaina Fangana Bamadi, Ngagi Potokta, Mipal Tang, Danaba Tabak Lokat Pahaure, Iram Damasibu Chinjalta Mipal Tang, Lamdam Ama Oinaba, Miam Pumba Todang Lomina Si Haike. Amufagi President M. Bimol San Hai Lamda Masida Ladyba Ngamesimi Singna Anoba technology sizinaduna nga yopagi thabak lokhalasi nga yopagi anoba technology asibu tamningba ngami singna amuko natraga amufada pau phawirau aikhoi punna honaminaduna nga da mipal tangdaba Manipur amu ohilasi haiki National Medical Commission na paikhalak pakhongthang gi manungsana District Residency Program gi makhada Regional Institute of Medical Sciences RIMS ki Postgraduate Medical Mahiroi Mari Nupiani Nupani Community Medicine Otorhinology ENT Psychiatry amasung General Medicine gi yauna Jawaharlal Nehru Institute of Medical Sciences Jenim gi Postgraduate Medical Mahiroi ahum nupa ani nupi ama Obstetrics and Gynecology Respiratory Medicine amasung Orthopedics punna Postgraduate Medical Mahiroi tare na Subdivisional Hospital Moreda laktuna laim gi thabak paikhat pa hokre hairi Ngasi Manipur da haukiba pung kunmari da miyoi ani COVID positive oikre COVID-19 common control room dagi fangba paugi matungina sample punna nifu mari test chauki hairi ngasi miyoi ani laina astagi fagalaktuna discharge chauki nauna miyoi ani positive oikiba si tharaga housing state asira COVID active case tara yokre ngasi positive oikiba miyoi ani du amana Imphal East dagi masagi chahi tarahomdoi suraba nupani aduga amana Sandel dagi masagi chahi kunmatoi suraba nupani hairi India da mamang chahigi August thagi matungda khwaidagi masing yamna COVID-19 positive oiba thengnakhre haukiba pung kunmari asida India da nauna miyoi lising taraga samaga yankhai mari COVID positive oiba thengnakhei laina asina maram oiraga miyoi tara manga lekhide faglapagi jang sada marifudra nipan ga dasmik taret amada hantharakhre apunba confirm case na koti mari lak nifu taret lising marifutaru ka samaga hompu yokre active case masing lising nifu mari samapan marifudra nipan da hengalakhre laina asina maram oiraga lekhidaba punmami gi masing asi lak manga lising Mathoiga kuntra manga sukre laina astagi naba faduna discharge tokhiba punmi gi masingna koti mari lakni funi thoi listing tara samaga kuntaret yokre laina astagi ngakthokna ba vaccine kap thokhiba punmi gi masingna koti chani kun lakhom phutaruk listing kun mari henkre malingi oina covid laisana khwaidagi henu sogalaba lebak singi manungda USA na ahanba India na ani subada mali France na ahom subada lairi awang no pok state singi oina Assam na ahanba Mizoram na ani subamadi Manipur na ahom subada lairi Makataba pau pisadring ada aten break amatang lawzari. Electric laktabana maram oiduna asabe ising phanglor hybrid nungsa thiningai leitraba. Thompson solar water heater. Contact number 9862669522. Aikhoigi address Hairanggoidung Nithamja Karong Imphal West. Amukana taramlok sari makhataba pau aina thingkraba lalholo kanglaiba Communist Party gi nifugo humroi suba mapok numit naka mari lainana KCP Central Committee na party gi mahut silaga kanglaiba kamati Westia gi yawolup sing loinana iraija punamaki maphamda handak chahi gi oiba yawol pauzil pirakle lobasi gi Central Committee na ngasi press ta thokpa serol amana kumja ing solisim ga jamapan humpudra dagina marifugi matamda morphine heroin natraga number 4
poldrom mandrek hypozen asina chingba drug sing ase manipurda marang kaina fanglami amade ina kaira khunba macha masu singna fashion ama oina sizinarami adum oina mak tungda mathang lai raina khunba khaidana maru oina naha singda sandorakhe loina na kumjali sing amaga jama pan mari fugi paringi angan basarukta drug sizinaba mioi kya HIV AIDS na narapegi masing su hengalakhe hairiba drug sing asina taba charabasu thaklabasu thoina lana khanadaba jarda kwa khaini ganja beer rum whiskey sekmai andro fayengi yu asina chingmani hairiba sing asida irak naduna faraba mioi kya ekhoigi mitmangdagi mangkhre kumjali sing amaga jamapan marifudra gi paringda school kariba nauriba angang singna dendrite amasung irasex mukmuthatnaba mahi kumbasi ahobada sizinarambadagi konadi pharmaceutical products sing haibadi fencidal corex epidex sericodin bonolex proxibon parvon spas masmo proxibon sp diazepam valium amasung nitrogen 10 and 10 na chingba sizinabada overdose da paktaknana naha kaya mongfam yoki hairiba drug sing asina maramoiduna kunaida huran jinthi miat mipunamadi masiga loinaba wathok lanthok kaya masing thingamdana thokre asigoma drug sing asida laichu khraba myo sing asina karama matamda maribak ningba amadi khunai gi maru changba mikok oiba ngamkhrabage drug ta laichu khraba macha masu sing senaba khaktada mama mapa machin manau mabung mukwa oiba sing mari mata phauba leiba khunai gi wafam lakpada loina na thaiduna laikhrabani noma kangdana drug tana masiga mari leinaba mioi kyasu faba punba leptre adubu ngasi fawada mapanagi pusilakpada amade popi thabada chenariba kingpin sing phabagi pawde amata sutadre farabasu nanthokinaba lambi piba mali masina india amadi manipur lenga ki akan political power gi khud drug ki lalon itik asira yaure haibani drug lord singna makhoigi sendong khaktagi yengbada lamna masigi mioi singbu drug talai chu handuna lalon pot ong thoke drug ki lang thaktuna mioi kya ahal na khaktana hat kre haujik su hat paleptri ngasidi drug khaktana mi ha loidori drug chabasu chadabasu pulap charam melakadori chingi district sing opium popi thanana ba umang wamang kokthokpada chingmai pumba maru kokle lekangla ole manipur gi chingsang napom sing mausagi sakfam kaire mausaga manadaba mawongda chingda mioi sing khanghen hengalakpagum taurakle hana leramdaba anauba khul kya chongthorakle masi yumthang naba leiba ki political turmoil asina sumaram ama oirangani manipur gi tunglam chatta hayeng kari oirakani khallubada akibagi masak oire haukiba diket taruk muk asigi manungda yawaloi singi marakta kanagomba luchingba singdi thajadana lichat komba yawrakle kanglai yawol gi puarina ngakpi roidaba lichat aikhoi karigumbada su chaloidabani yawol gi mangmang bangamdraba maithigani haina ninghanaraba amadi lichat komba singna yawol gi thabak tawba tung koiroi mai hek changbaga konseng saramba arukpa machu mangkhigani tunglam chatpu sana ubangamba yawol gi pomilon khangba yawol gi wayal da setna thajaba amadi kathokpatana masaruk oiba yawoloi singtana yawol lantheng chathagadabani Chinese khunaina paktharambadagi haugalakuna maromdom lepkhat chakibagum kanglai khunaibu hinghanba haibase yamnamak tangai fadabani aikhoi khudingmak aronbasu afongbasu nungpangi leijaba pangal punamak khomduna puwarigi napalga loinana aikhoi haugatpang matam oire matam henkragadi akangba pambida ising saiba tagani kanamatana aikhoi bu kanbiragadaba nate aikhoi leibakti aikhoina lepsak aikhoigi laibakti aikhoina lepsagadabani haina cherol aduna makha tarakle hujik sanabagi pau amulog birase Indian Bodybuilders Federation ki mityang makhada saliba tha sigi taramari madi taramanga Uttarakhand gi Nainital da pangthokadoriba taranithoi suba Federation Cup Senior Men's and Women's Bodybuilding amadi Physics Sports Championship ta saruk yananaba All Manipur Bodybuilders Association ke sanaroi singasi Nainital gi damak Imphal thadokre Manipur gi team da saruk yariba sanaroi singdi El Soba Sandra Laisangthem Sarita Ingudam Kabita Chanu Maton Thai Raleng Mayosin Khapai Yanauni team official da N Y Nilbir amadi W Jamuna na oiri Salau Youth Union Club Salau na senduna saliba tha asigi mapandagi team kunma choina group tareta saruk yaraga club asigi ground da satharakli batara humdu suba Salau Club Village Wise Men's Open 9A side football tournament ki ngasi sanakiba match ta MCJ FC na Central High School bu goal amma sinoda maitiba pikre nongada FC amadi TAYC na sanakibada match ta goal amata chanadana draw oiki
Manipur Cricket Association Sinduna Haukiba Mars ki Kuntrada gi team Taramapanna Group Mari da Sarup Yaraga Sanabung Ani da Satharakliba Ani Suba MNCA Under 14 Boys Cricket Tournament ki ngasi PCC Mayai Koibi Ground da Sanaki ba match da RC Elilong na ran chamaga humpudra humdoi da PCC Mayai Koibi bu maiti ba pikre match asi ahan ba innings da RC na bet pai ki bada innings ki over Kuntrada wicket mapan turaga ran Sahunga tara taret laukibada PCC na ani subi innings da bet paiduna target run Sahunga tara nipan tanarakpada over tara nipan ga ball mari da wicket loinamak turaga run chamaga nifu mari lauduna match asi maithike tournament asigi ngasi PT RC Patsoi gi ground sanakiba match YUCC Kwakathal na Sagolban United pu wicket tara da maithiba pikre match asi ahan ba innings da Sagolban United na bet paikibada over mapan ga ball ahum da wicket loinamak turaga run kontra manga khaklauduna target run kontra taruk thamkibada YUCC na ni subi innings bet paikibada over ahum ga ball amada wicket amata tudana run kontra ga taret lauduna match mai pakre Manipur Cricket Association Sinduna Luang Popa Cricket Ground Luang Sangbam da tim manga na saruk yaraga ani suba MNCA Women's T20 Trophy da tha sigi taramathoi dagi hauduna Satharakli ba tournament asigi ngase sanake ba ahan ba match da PTCC Patsoi na wicket tarita AKSDO khangabok pu maiti ba pikre match asida AKSDO na ahan ba innings bet pai kibada over kunda wicket nipan turaga run humpu manga lauke ani suba innings da PTCC na bet bai kibida over tara humdoi ga ball amada wicket ahum turaga run humpu taruk lauduna match asi mai pakhe tournament asigi ngasi sanake ba match amada thau thangmai banna wicket mapanda force Katrigau bu maiti ba pikre match ki ahan ba innings da force na bet pai kibada wicket nipan turaga over kunda run nifu mari lokibada thau na ani subi innings da bet pai kibada over nipan da wicket ama turaga run nifu nipan lautuna match asi mai pakhe chatharakli ba tournament asigi hayeng match leiroi Manipur Cricket Association Sinduna Team Tarataruna Group ani da saruk yaraga kong mukhuno dhobi lampakta haukiba February gi tang 16 tagi hauduna chatharakliba ani suba MNCA Super Play Tournament ki ngasi sanakiba match da KASC Komidokna ransa maga humpudra da PSC khoya thongbu maiti ba pikre match asik ahan ba innings da KASC na bet pai kibada innings ki over ni fuloiduna wicket tare turaga ran chahunga yankhai humdoi lauke ani suba innings da PSC na bet pai kibada over kuntra mariga ball manga da wicket loinamak turaga run chamaga marifu humdoi lauduna match maithike tournament asigi ngasi khangabok part 3 public ground na sanakiba match da YWC langthabalna YWC wangkembo run marifu tarukta maithiba pikre match asigi ahan innings da YWC na bet pai kibda innings ki over ni fuda wicket manga turaga run chani ga tara lokhi ani sub innings da YWC na bet pai kibda over kunipan ga ball mari da wicket loinamak turaga run chamaga kunmari lauduna match asi maithike Satharakliba tournament asigi hayeng match leiroi Housing asino magoiba ing sagi pau amuk lawirase Ngasi Manipurda khwaidagi sabagi chang ngasi degree Celsius kontramathoi dasmik ama oike khwaidagi ingbagi chang na degree Celsius tarahumdoi dasmik ama oike nungsita yauba ising manilgi chang ayukta sada humpuni thoi amadi nungthildana sada tarataruk oike Losalak padamaru iba pawa mukana pizari Kendra miyam ki thabak tawba ngamdre hairaduna hairo kendra ki MLA Dr. T.S. Radeshyam advisor to CM ki post agi resign tawkre Chief Minister N. Biren amadi Union MOS Dr. R.K. Ranjan yauna luchingba kayana lamdam asigi miyamda chairaubagi yaifa pawdal pirakli April tara humdoi athauba singi numit Imphal gi thangmai banda leiba chairau chingda leiba athauba singi khubam da pangthokuna laikhidraba PLA gi kedar mapan bu ikai khumnakre
Thangwaiban Chairau Chingda Athoba Singi Khubamda Laisu Katuna Thorom Pangthok Lingai Chairakta Khanghaudana Lamai Chaklakpada Miyami Painakre. Nambul Turel Yauna Tongan Bamafamda Mi Udringai da Fata Haudi Langthokna Buhotnaramba Mioi Taru Police na Fagatuna Warakre. Amade VDF personnel ani miyam dagi sel khaiba amasung drug loss na thamagi maralda Senapati District Superintendent of Police na thabak dagi terminate tawkre. IS News na pizza banga sino mayoy ba pau matanga sila loizare mineng tabiri basing bo amuka na kurumzari.